ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯕꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯕꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯈꯣꯏꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯅꯦ ꯌꯦꯠꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯃꯔꯝꯕꯨꯗꯤ ꯊꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯝꯗꯤ ꯁꯨꯈꯪꯍꯦ ꯈꯪꯗꯦ ꯑꯗꯨ ꯂꯥꯏꯠ ꯇꯤꯟ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈꯤꯁꯤꯔꯣ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥꯅꯦ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯍꯩꯕ꯭ꯔꯣ ꯈꯔ ꯍꯩꯌꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯅꯦ ꯍꯦ ꯑꯁ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯌꯥꯗ ꯋꯥꯔꯨꯔꯕ ꯉꯥꯏꯈꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯈꯔ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯐꯅꯕꯁꯤꯡꯒꯤ ꯌꯨꯝꯗꯁꯨ ꯈꯔ ꯇꯧꯔꯛꯏ ꯑꯣ ꯅꯪꯕꯨ ꯌꯨꯝꯗꯁꯨ ꯂꯥꯏꯒ ꯁꯥꯟꯅꯔꯛꯄ꯭ꯔꯥꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯣ ꯅꯪꯅ ꯇꯧꯗꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯠꯀꯗꯣꯏꯔꯥ ꯇꯨꯞꯀꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯕꯤꯔꯨꯖꯥꯅꯣ ꯑꯗꯨꯕꯨꯔꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯃꯊꯪ ꯇꯥꯍꯜꯂꯁꯤ ꯑꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯕ ꯉꯝꯃꯔꯣꯏꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯦ ꯑꯩꯈꯣꯏꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏꯗꯅ ꯐꯖꯔꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯑꯣ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯩꯕꯣꯏꯔꯦ ꯂꯩꯌꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯩꯗꯧꯉꯩꯗꯤ ꯇꯧꯗꯣꯏꯕ ꯍꯌꯦꯡꯗꯒꯤ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯧꯍꯧꯗꯕ ꯌꯥꯗꯕꯅꯤ ꯈꯪꯉꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯧꯖꯥꯜꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯦꯂꯦꯟꯗꯨ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯔꯤꯅꯣꯗ ꯌꯨꯝꯁꯤꯕꯨ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏ ꯅꯈꯣꯏꯕꯨ ꯄꯣꯠ ꯆꯩ ꯃꯩꯒ ꯊꯥꯕ꯭ꯔꯥꯅꯦ ꯍꯪꯉꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯈꯤꯂꯦꯟꯒꯤ ꯂꯣꯏꯅꯕꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯀꯩꯝꯇ ꯊꯥꯗꯦꯅ ꯑꯣ ꯑꯗꯨꯒ ꯅꯝꯂꯤꯕ ꯃꯅꯝꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯅꯝꯂꯛꯂꯤꯕꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯗ ꯈꯤꯂꯦꯟꯅ ꯌꯨꯝꯗ ꯑꯁꯨꯝꯅ ꯃꯅꯝ ꯅꯝꯊꯤꯕ ꯅꯝꯂꯛꯄꯁꯤ ꯇꯧꯍꯩꯗꯦꯅꯦ ꯍꯥꯏ ꯈꯣꯏꯖꯤꯜꯂ ꯀꯥꯝꯇ ꯋꯣꯛꯊꯣꯛꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯨꯖꯨꯜ ꯂꯩꯈꯥꯝ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯃꯩ ꯊꯥꯗꯨꯅ ꯋꯣꯛꯊꯣꯛꯂꯤ ꯈꯨꯖꯨꯜ ꯂꯩꯈꯥꯝꯒꯤ ꯃꯅꯝꯗꯨꯅꯔ ꯀꯔꯤꯅꯣ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯈ꯭ꯔꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯦꯂꯦꯟꯁꯨ ꯑꯌꯨꯛꯀꯤ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯁꯣꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯗꯨꯅ ꯁꯦꯝ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯈꯦꯂꯦꯟꯅ ꯈꯪꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯦꯂꯦꯟꯅ ꯍꯥꯏ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯦꯂꯦꯟꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯆꯠꯈꯤꯕꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯝꯗꯧꯉꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯦꯂꯦꯟ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏ ꯅꯪꯕꯨ ꯑꯩꯒꯤ ꯀꯥꯗ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨ ꯁꯤꯗ ꯀꯃꯥꯏꯅ ꯌꯧꯔꯛꯂꯝꯃꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯆꯦꯟꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯅ ꯀꯥ ꯃꯅꯨꯡꯗꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯔꯤꯕ ꯑꯩꯗꯤ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯐꯔꯁꯦ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯟꯗꯕꯤꯗ ꯆꯥꯛ ꯑꯗꯣ ꯆꯥꯔꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯦꯂꯦꯟꯗꯣ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕꯅꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 3 ꯁꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯗꯦ ꯈꯦꯂꯦꯟꯅ ꯑꯣꯐꯤꯁ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯔꯅꯤꯃꯥꯁꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯈꯨꯟꯅꯨ ꯈꯣꯡꯕꯒꯨꯝ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯀꯣꯜ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯥꯕꯅꯆꯤꯡꯕ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯧꯁꯥꯒꯨꯝ ꯄꯨꯔꯅꯤꯃꯥꯁꯤ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯀꯣꯟ ꯉꯥꯏꯍꯥꯛ ꯁꯥꯒꯦ ꯃꯇꯝꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯀꯣꯟ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯀꯣꯟ ꯁꯥꯕ ꯍꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ
ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯤꯅ ꯂꯥꯎꯕꯒꯤꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯧꯗꯣꯡꯅ ꯌꯥꯝꯅ ꯀꯟꯅ ꯈꯤꯒꯠꯂꯒ ꯈꯣꯡꯈꯤꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯆꯥꯛꯁꯪꯗ ꯉꯥ ꯈꯔ ꯊꯝꯕꯗꯨ ꯍꯧꯗꯣꯡꯅ ꯆꯥꯔ ꯃꯥꯜꯂꯦ ꯈꯔꯗꯨꯅ ꯀꯣꯟꯗꯒꯤ ꯐꯟ ꯆꯣꯡꯈꯠꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯔꯤꯝꯇꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯀꯣꯟ ꯁꯥꯈꯤꯕꯒꯤ ꯀꯣꯔꯣꯛ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯀꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯡ ꯀꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯩꯃꯥ ꯀꯅꯥꯃꯨꯛ ꯂꯥꯛꯂꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯀꯣꯟ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯤ ꯂꯩꯔꯝꯕꯒꯤ ꯁꯥꯎꯍꯨꯝꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤ ꯃꯁꯥꯗꯣ ꯍꯩꯅꯔꯛꯇ꯭ꯔꯤ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯕꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯂꯥꯏꯕꯤꯗꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯤꯅ ꯃꯧꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯤꯂꯦꯟꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯂꯥꯛꯂꯒ ꯂꯥꯏꯕꯤꯕꯨ ꯀꯧꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯂꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜ ꯂꯥꯛꯂꯒ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯄꯨꯔꯅꯤꯃꯥꯁꯤ ꯅꯪꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯋꯥꯍꯪ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯂꯥꯏꯕꯤꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣ ꯂꯩꯒꯤꯕꯅꯤ ꯑꯩꯁꯨꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯛꯂꯤꯕꯅꯤ ꯆꯪꯉꯨ ꯆꯪꯉꯨ ꯑꯁꯨꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯅꯤꯃꯥꯁꯤꯗꯣ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯄꯨꯔꯅꯤꯃꯥꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯕु ꯄꯨꯔꯅꯤꯃꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯖꯟꯗꯅ ꯂꯥꯏꯕꯤꯕꯨ ꯀꯧꯔꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈꯤ ꯁꯣꯝꯗꯗꯤ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯩꯇꯦꯛ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯧꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗꯨꯗ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯕ ꯂꯨꯃꯥꯟ ꯑꯃꯗ ꯀꯤꯁꯜꯂꯒ ꯐꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯀꯤꯠ ꯅꯝꯁꯤꯟꯈꯤ ꯑꯗꯨꯝꯅ ꯀꯧꯔꯒ ꯂꯥꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯩꯃꯥ ꯂꯥꯏꯕꯤ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯑꯩ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯅ ꯏꯅꯝꯃ ꯑꯩ ꯊꯣꯛꯂꯛꯀꯦ ꯌꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯥꯏ ꯏꯅꯝꯃ ꯀꯧꯅꯨꯅꯦ ꯏꯆꯦ ꯀꯧꯅꯦ ꯅꯪꯕꯣ ꯑꯣ ꯏꯆꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯕꯤ ꯄꯔꯞ ꯄꯔꯞ ꯀꯤꯔꯨꯛ ꯅꯥꯔꯨꯛ ꯌꯦꯡꯂꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯀꯔꯤ ꯂꯩꯒꯦ ꯏꯆꯦꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁ ꯂꯥꯏꯕꯤ ꯏꯕꯦꯝꯃ ꯌꯨꯝꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯣꯔꯣꯡ ꯒ꯭ꯔꯥꯡ ꯌꯥꯝ ꯍꯩꯅꯗꯕ ꯑꯗꯨꯗ ꯁꯨꯝ ꯀꯤꯔꯛꯇꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯒꯦꯗꯅ ꯅꯪꯕꯨ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯁꯨ ꯑꯆꯤꯟꯕ ꯂꯩꯇꯦ ꯏꯆꯦ ꯐꯩ ꯃꯁꯤꯒꯤ ꯏꯆꯦ ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯊꯤꯠꯈꯤꯕ ꯄꯣꯠꯇꯨ ꯄꯤꯊꯛ ꯂꯧꯔꯒꯦ ꯏꯆꯦ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯆꯥꯅꯕ ꯊꯛꯅꯕ ꯀꯩꯝꯇ ꯁꯤꯟꯖꯔꯛꯀꯦ ꯁꯤꯜꯂꯨꯔꯅꯣ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯏꯆꯦ ꯑꯗꯨꯒꯤꯁꯨ ꯑꯁꯨꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯂꯥꯏꯕꯤ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯩ ꯃꯍꯤ ꯈꯔ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯅꯪꯒꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯏꯕꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯊꯛꯇ ꯉꯥꯏꯔꯤ ꯑꯩꯅ ꯊꯛꯏꯉꯩꯗ ꯏꯆꯦ ꯆꯪꯉꯛꯄꯅꯤ ꯏꯆꯦ ꯑꯗꯨꯝ ꯊꯛꯂꯣ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯗ ꯍꯩ ꯃꯍꯤꯗꯣ ꯄꯤꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯗꯨ ꯍꯩ ꯊꯛꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯇꯧꯔꯤ ꯂꯥꯏꯕꯤꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯈꯤꯕꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯇꯧ ꯀꯔꯝꯅ ꯍꯩ ꯃꯍꯤꯁꯦ ꯄꯨꯔꯅꯤꯃꯥꯁꯤꯗ ꯄꯤꯊꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥꯃꯛ ꯂꯥꯛꯂꯒ ꯊꯛꯈꯤꯕꯁꯤꯗ ꯍꯔꯥꯎꯕꯒꯤ ꯄꯟꯗꯣꯝ ꯂꯣꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯅ ꯄꯨꯔꯅꯤꯃꯥꯁꯤꯗ ꯏꯆꯦ ꯍꯩ ꯃꯍꯤꯗꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯥꯎꯏ ꯑꯗꯨꯕꯨ ꯀꯩꯅꯣꯝꯗꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯇꯧꯕꯅꯦ ꯑꯆꯝꯕ ꯍꯩ ꯃꯍꯤ ꯅꯠꯇꯦ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯕꯤꯁꯨ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯂꯛꯂꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯍꯣꯏ ꯇꯨꯝꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯃꯀꯣꯛꯇꯣ ꯉꯧꯔꯤ ꯁꯥꯔꯤ ꯇꯧꯔꯤ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯂꯥꯛꯄꯗꯣ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯇꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯀꯣꯟ ꯁꯥꯟꯅꯕꯒꯤ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯝꯇ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯉꯥꯎꯔꯤ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯨꯁꯤꯔꯅꯦ ꯍꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯨꯔꯅꯤꯃꯥꯁꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯒ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗ꯭ꯔꯨꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ
ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯦꯂꯦꯟꯗꯣ ꯑꯣꯐꯤꯁ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯧꯔꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥꯁꯨꯗꯣ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯜꯂꯒ ꯆꯠꯂꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯍꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯃꯍꯥꯛ ꯑꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕꯗꯤ ꯉꯝꯃꯝꯗꯦ ꯃꯁꯥ ꯑꯗꯣ ꯏꯆꯣꯛ ꯆꯣꯛꯊꯔꯤ ꯑꯗꯨꯒ ꯃꯀꯣꯛ ꯉꯥꯎꯕꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯅ ꯇꯨꯝꯗꯕꯤꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯗꯣ ꯃꯍꯥꯛꯅ ꯁꯤꯜ ꯂꯥꯡꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯍꯜꯂꯒ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯅꯕꯁꯨ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯦꯂꯦꯟ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯍꯩ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯄꯨꯔꯅꯤꯃꯥꯁꯤ ꯏꯉꯛ ꯉꯛꯅ ꯑꯩ ꯀꯩꯗꯧꯔꯕꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯈꯦꯂꯦꯟꯅ ꯍꯤꯁ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯈꯨꯇꯨꯝ ꯂꯥꯛꯇꯨꯝꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅೋ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯪꯅ ꯎꯔꯦ ꯍꯥꯏꯔꯤꯕꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯄꯨꯔꯅꯤꯃꯥꯁꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯑꯣ ꯐꯔꯦꯁꯦ ꯃꯪꯂꯥꯛꯅꯕꯔꯥ ꯀꯔꯤꯅꯣꯃ ꯇꯧꯖꯔꯝꯂꯕꯅꯤ ꯅꯪꯕꯨ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯂꯝꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯗꯥꯛꯇꯔꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦꯕ꯭ꯔꯣ ꯃꯥꯏ ꯐꯖꯒꯤꯅꯤꯗ ꯀꯣꯛ ꯉꯥꯎꯕ ꯐꯅꯅꯕ ꯒꯨꯂꯤꯒꯥꯗꯤ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯁꯦ ꯀꯣꯛꯇꯨ ꯈꯔ ꯉꯥꯎꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤꯁꯤ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯔꯤ ꯇꯧꯏ ꯍꯥꯏꯗꯅ ꯀꯣꯛ ꯆꯥꯁꯜꯂꯝꯃꯗꯤ ꯐꯂꯣꯏꯗ꯭ꯔꯣ ꯅꯣꯏꯁꯤ ꯑꯅꯥꯕ ꯌꯣꯛꯄ ꯑꯊꯣꯡꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕ ꯉꯁꯥꯏꯅꯦ ꯑꯩꯅ ꯀꯣꯟ ꯁꯥꯔꯒ ꯂꯩꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗꯅꯦ ꯀꯅꯥꯒꯨꯝꯕ ꯂꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯅ ꯆꯪꯉꯨꯕꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯦꯔꯥ ꯍꯧꯗꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯗ ꯎꯆꯤꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁ ꯑꯗꯨꯃꯥꯏꯅꯅꯦ ꯂꯩꯊꯣꯛꯀꯅꯨ ꯑꯗꯨꯗ ꯅꯠꯇꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯑꯇꯩ ꯂꯩꯔꯤ ꯍꯥꯏꯕ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯕ ꯍꯥꯏꯌꯨ ꯑꯗꯨꯗ ꯅꯠꯇꯅꯅꯦ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨꯅꯦ ꯑꯩꯒꯤ ꯀꯣꯟꯁꯦ ꯀꯅꯥꯒꯨꯝꯕꯅꯅꯦ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯁ ꯑꯗꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯀꯅꯥꯅ ꯂꯛꯅꯔꯤꯕꯖꯥꯠꯅꯣ ꯑꯩꯅ ꯂꯩꯇꯕꯁꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯑꯁ ꯑꯗꯣꯝꯇ ꯃꯥꯟꯗꯦꯀꯣ ꯃꯤꯒꯤ ꯂꯥꯏ ꯇꯤꯟ ꯃꯥꯜꯂꯦꯕ ꯍꯦꯔꯥ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯄꯅ ꯈꯝ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯅꯤꯗ ꯀꯣꯛ ꯉꯥꯎꯔꯦꯗꯥꯏꯅꯦ ꯑꯩ ꯒꯨꯂꯤ ꯁꯦꯝꯕꯤꯔꯛꯀꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯑꯣꯏꯅ ꯈꯟꯖꯟꯗꯕꯤꯗ ꯈꯦꯂꯦꯟ ꯄꯨꯔꯅꯤꯃꯥꯁꯤꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯂꯧꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯦꯂꯦꯟꯗꯣ ꯃꯀꯣꯛ ꯉꯥꯎꯕ ꯐꯅꯅꯕ ꯒꯨꯂꯤ ꯄꯨꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯒꯨꯂꯤ ꯑꯗꯨ ꯄꯤꯖꯔꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯇꯧꯗꯨꯅ ꯌꯣꯠꯁꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯒꯨꯂꯤ ꯑꯗꯨꯅ ꯍꯦꯛ ꯌꯣꯠꯁꯤꯟꯈꯤꯕꯒ ꯄꯨꯔꯅꯤꯃꯥꯁꯤꯗꯣ ꯂꯣꯏꯅꯃꯛ ꯍꯟꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯍꯩꯃꯥ ꯍꯣꯏ ꯅꯪꯕꯨ ꯉꯁꯥꯏꯅ ꯑꯣꯅꯤꯡꯉꯗꯤ ꯑꯣꯅꯤꯡꯉꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯅꯪꯒꯤꯁꯤ ꯐꯥꯒꯤꯗꯒꯤ ꯂꯨꯔꯛꯀꯗꯕ ꯃꯥꯜꯂꯤ ꯂꯣꯏꯁꯜꯂꯨ ꯂꯥꯏꯌꯦꯡꯁꯪꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯁ ꯏꯁꯥꯒꯁꯦ ꯇꯞꯍꯦ ꯇꯥꯏꯗ ꯍꯣꯏꯅꯦ ꯂꯣꯏꯁꯜꯂꯨꯔꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯅꯝꯗꯨꯅ ꯄꯨꯔꯅꯤꯃꯥꯁꯤꯗ ꯂꯣꯏꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯆꯠꯈꯤꯕꯗꯣ ꯄꯨꯔꯅꯤꯃꯥꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯂꯥꯏꯕꯤꯅ ꯎꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯍꯩꯃꯥ ꯏꯆꯦ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯅꯆꯦꯁꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯈꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯕꯤꯅ ꯐꯔꯣ ꯏꯆꯦ ꯌꯥꯝ ꯀꯨꯏꯅ ꯅꯥꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯕ ꯑꯁꯨꯃꯛ ꯊꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯤ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ
Kelen amadi Punimasi hospital jarukli hospital jarubada doctor na hidak langtak kaya ama yengli adu doctor na yengudadi mangoda anaba amata leiti hairi matamadu da Kelen na karino ni doctor anaba leitraga bu ko ngawgi guli sabada ogadro aduga ko ngawruk libasibu anaba leitabagi khudam lane ha ko ngawruk libasibu anaba phabagi khudam laba ihi ibungo Kelen nang amta dab thago gedoroge nang ki hawna bi papinda phimbu tarokanu ne nang bo thana gido handri ne ha nang gi nupi Punima se karib ta toroi pakha kanu ontho asu khambal chawi da koi bo doctor ngang da leiranu gedoroge ma se umtu jale yeng seba hoi test kar tausi se sidai da iriba test singje toro aduga ne kari lebage to mu yengasi asum na airak padu ta Kelen hoi doctor hailam laga Punima si puduna test tawgi da mak chatki Kelen ga mano jik layeng liba doctor atu ka handa ki su hauna khangnei mahaki mamana bani mahana doctor kaujabagi wani masidagi ti Kelen amadi Punima sina chatkiba du da doctor aduna makhoi ki sibu lighting ki thabak ama yawo malida ho ai bu makhoi da haibi sirane Kelen maro lama lighting ki baramda itha thaja da wasida ani matara da khangre ne adugo hai radi yembi ba tare dana asum na khalaga doctor ado Kelen amadi Punima sina chatkiba do yeng don lehobi adubu bi hodi matang atopa mi lak labani na matang adumak la yeng don lehori madu ki matung ngahak kanarabagi tungda Kelen amadi Punima si test puna mak tawbo loire haiduna doctor adu ki manakta lakli matam atu ta doctor aduna Kelen nangi nu pc karim ta suiba leiti minangbo ha magi mako ngawri ba kholi basi aina singnaba amadi lei singnaba du ngasai na haibi ya tabro ha losan laga thambi badu lupa kya phangge as Kelen nang namro ma ping lawba ngakta se nang lai tin thadu dabadi tawgano Punima si gi si lai amtang khoiramaga yengo haidi amai bi tanara amtang yengo haidi ba doctor na lai da yengo haibasi nang nan boram gani ne haitraga haiti hayune anga wuri ngi digi hauna ngondagi no tawraga phawgi ba ngaktani aduna kaya haibu yogdi ba Kelen nei bo nang gi dudi ayoina amuk ping lawi he ai hai sei to ati Punima si ki masa sida lighting gi oiba mami mai ta bagum tawi ai so nga wuri ngi da lightung ga idana ha pamjabagi adu doctor oibagi wani ado aina sumbi amada Punima sida karigumba ma posem gumba leiba mani hoine noi gi amai ba mai bi gi di posem leire adu tawre ya tawre kabok na chan taret kalu sida kuda taret gi sing kalu sinatro taw phagi ta thokano Punima si doctor nang bu na sa kai doge ne kok chikpa khotpa kok ngawba tairibro adum khara adum leiri to uraba se kok chikpa taragati kok chikpa gi maram ekoi da khangal kadabani haibedi ekoi na tawriba test sing asida adugi su mathak taman ubagi maram suraliti guli chawa matam da ori bedo kaino ma leirabani to nang su chingada ba tawkano aina haiba sini ai ta ke se amaiba rojen haidana ma leibani magi mana ka chalu ai address to iraga piraga se asumna Kelen hojik layeng iba doctor aduna hairakpagi matungina Kelen gi doctor aduna hairakliba amaiba rojen haibadu gi manakta Punima si ga punna lakli makhoi yumda ga amata sangdre amaiba adu gi mayumda direct hektamak laklabani asumna hang du lakpana nutil numidang wairam pung manga khara tarakpa aduwaida amaiba adu gi yumado phangli masidagi di Kelen amaiba adu gi mayumda sangchilakli Punima si su matungda moli inari mahakita sengna wabana tap tarabani maramaduna amaiba rojen gi mahaki yum gi dari adu da phamtharaga ukokten adu ta ngaraga awaba do khangli matamadu ta Kelen hai nangbu yamna warawrane adumna hangnari ngai yum manung dagi rojen kana lakpuno ne asumna hanglaga tholakpa du da Kelen oja maiba yum si oja maiba rojen gi yum obirabro mani oja maiba ha jo hana kauthokpa aduga maiba gi yumna su hangba yaiko ibungo nang yaiko oja atai gi nateda ai gi nupi se asumna hairaga khudum thilakpada rojenna mahaki haibadi Kelen gi nupi Punima sida yamna munna yengdun leirami madu ubida Kelen oja maiba kai do birabagi ibungo nang gi nupi si tinyet layet na re ne hei mi gi posem leire nakhoi bu kari mata khangau drabro oja maiba di matau kramna khangiba pai khotra yengmu sunate ai di pai khologi yengoi aduga ibungo nangi nasada nangi wakhalda nangi thamoida
ꯑꯩꯁꯤ ꯀꯔꯤꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯌꯥꯎ ꯌꯥꯎꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯌꯥ ꯌꯥꯗꯦꯀꯣ ꯑꯩ ꯑꯣꯖꯥ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦꯀꯣ ꯑꯩꯒꯤ ꯆꯤꯟ ꯂꯩ ꯈꯔ ꯌꯥꯎꯖꯕ ꯈꯣꯟ ꯈꯔ ꯆꯥꯎꯖꯕ ꯁꯤꯗꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏꯁꯦ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥꯁꯤ ꯀꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯤ ꯁꯣꯔ ꯁꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯀꯣꯛ ꯉꯥꯎꯕ ꯑꯣꯕ ꯑꯃꯗꯤ ꯃꯁꯥꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯃꯤꯅ ꯇꯥꯗ꯭ꯔꯒ ꯃꯥꯅ ꯇꯥꯕ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯇꯧꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯃꯛꯅ ꯇꯧꯔꯤꯁꯦ ꯊꯕꯛꯁꯤ ꯄꯪꯀꯨꯏꯗꯤ ꯀꯨꯏꯗ꯭ꯔꯤ ꯉꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯅꯈꯣꯏꯅ ꯄꯔꯞ ꯄꯔꯞ ꯌꯦꯡꯊꯣꯛꯍꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥ ꯊꯕꯛꯁꯤ ꯉꯁꯤꯗꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯉꯍꯥꯟ ꯃꯈꯩꯁꯨ ꯃꯥ ꯑꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ ꯇꯧꯗꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯗꯨꯕꯨ ꯌꯥꯕ꯭ꯔꯅꯦ ꯃꯤ ꯑꯃꯒꯤ ꯃꯥꯏꯟ ꯀꯟꯁꯤꯌꯁꯄꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗꯤ ꯁꯥꯏꯟꯁꯀꯤ ꯋꯥꯅꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯣꯖꯥ ꯈꯦꯂꯦꯟ ꯀꯧꯖꯩ ꯈꯦꯂꯦꯟ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯗꯥꯛꯇꯔꯒꯤ ꯃꯔꯝꯗ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯇꯥꯛꯂꯒꯗꯤ ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏꯗꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯩꯁꯤꯡꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯅꯪꯒꯥꯁꯤ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ 104 ꯈꯣꯏꯔꯝꯍꯟꯕ ꯉꯝꯃꯤꯅꯦ ꯑꯣꯖꯥꯁꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯒꯗꯕꯅꯤ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯌꯥꯔꯦ ꯅꯪꯒꯤ ꯅꯁꯥꯁꯤꯗ ꯏꯇꯦꯛ ꯇꯦꯛꯈꯠꯄ ꯑꯃ ꯌꯥꯎꯔꯤꯅꯦꯍꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯏꯪꯅ ꯇꯞꯅ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯁꯤꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯧꯔꯛꯄꯅꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯅꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯦꯂꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨꯗ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯤ ꯈꯔ ꯉꯧꯕ ꯋꯥꯡꯇꯛ ꯇꯧꯕ ꯃꯁꯛ ꯃꯇꯧꯒꯁꯨ ꯑꯗꯨꯃꯛ ꯐꯖꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯧ ꯅꯍꯥ ꯑꯃꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯑꯗꯨꯗꯤ ꯂꯥꯏꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯦꯂꯦꯟ ꯏꯉꯛꯉꯛꯅ ꯃꯥꯗꯤ ꯀꯔꯤꯒꯤ ꯃꯇꯧ ꯀꯔꯝꯕ ꯅꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯣ ꯃꯥꯅ ꯃꯥꯏꯕ ꯅꯦꯛꯂꯤꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯔꯣꯖꯦꯟꯅ ꯏꯕꯨꯡꯉꯣ ꯈꯦꯂꯦꯟ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕ ꯃꯥꯜꯂꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯄꯨꯔꯅꯤꯃꯥꯁꯤꯗ ꯊꯥꯔꯛꯂꯤꯕ ꯄꯣꯠꯁꯦ ꯃꯗꯨꯕꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄꯤꯒꯦꯗ ꯆꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨ ꯑꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯣꯖꯥ ꯍꯣꯏꯒꯤꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕ꯭ꯔꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯪꯉꯣꯏꯗ꯭रो ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯄꯨꯔꯅꯤꯃꯥꯁꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯀꯣꯛ ꯆꯥꯛꯄꯁꯤꯅ ꯅꯪꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦꯍꯦ ꯇꯥꯅꯤꯡꯗꯦꯍꯦ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡ ꯃꯆꯥꯅ ꯉꯥꯡꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯉꯔꯪ ꯉꯪꯅꯔꯤꯉꯩ ꯑꯃꯥꯏꯕ ꯔꯣꯖꯦꯟꯗꯣ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ ꯈꯦꯂꯦꯟ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯀꯔꯤꯒꯨꯝꯕ ꯉꯧꯔꯣꯛ ꯉꯧꯕ ꯄꯥꯎꯗꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ puthorꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯍꯤ ꯑꯃꯃꯨꯛ puthorꯛꯂꯤ ꯃꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯈꯜꯂꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯒꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯄꯥꯎꯗꯔꯁꯦ ꯇꯣꯠꯂꯒ ꯇꯩꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯣꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯔꯣꯖꯦꯟꯅ ꯄꯣꯠꯆꯩꯁꯤꯡ ꯃꯊꯪ ꯂꯧꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯇꯦꯡꯀꯣꯠ ꯑꯔꯪꯕ ꯑꯃ puthorꯛꯂꯤ ꯍꯥꯏꯔꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈꯤꯕ ꯑꯃꯨꯕ ꯃꯍꯤ ꯑꯗꯣ ꯈꯔ ꯊꯥꯗꯩ ꯑꯗꯨꯒ ꯃꯍꯥꯛꯅ puthorꯛꯄ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯑꯃꯨꯛ ꯍꯩꯊꯩ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯄ ꯃꯒꯨꯝ ꯑꯃ ꯑꯣꯏꯔꯤꯕ ꯉꯧꯔꯣꯛ ꯉꯧꯕ ꯑꯗꯨꯁꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯍꯩꯔꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯥꯟꯁꯤꯟꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯌꯥꯟꯁꯤꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ 이비엠마 민도 까리 해 이비엠마 पूर्णिमासी 하이바 이비엠마 पूर्णिमासी 쎄 아이나 셀리바 마히세 능 तमित नाव सिलगा थकदबनी यामनबुदी खाबनी मनमसु खर नमथीबनी अदुबुने थक्तबदी यादेको थक्चलु ओजामाइबा अमुक सीदना आइबुंगो हिदाकनबु सी हाइब्रो नंगी नुपिसिबु अइना हालगा आइजे कइदौदुरुगेबा
ꯑꯣꯖꯥ ꯁꯨꯝ ꯍꯪꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯄꯨꯔꯅꯤꯃꯥꯁꯤꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯄꯤꯔꯛꯂꯤꯕ ꯃꯍꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯤꯠꯅ ꯎꯏꯁꯤꯟꯗꯨꯅ ꯈꯨꯠ ꯌꯣꯠꯁꯤꯟꯈꯤ ꯈꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯗꯣ ꯍꯩꯅꯔꯛꯇ꯭ꯔꯤ ꯈꯥꯕꯗꯣ ꯑꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯤꯟ ꯌꯣꯠꯁꯜꯂꯒ ꯑꯁꯨꯝ ꯈꯥꯕ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯄꯨꯔꯅꯤꯃꯥꯁꯤꯗꯣ ꯙꯥꯔꯤ ꯃꯄꯥꯟꯗ ꯐꯝꯂꯝꯕꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯍꯦꯛꯇꯃꯛ ꯍꯩꯗꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯋꯣꯕ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥ ꯑꯁꯨꯛ ꯅꯝꯊꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇꯕ ꯑꯈꯥꯕꯁꯤꯕꯨ ꯄꯤꯊꯛꯂꯕꯗꯤ ꯃꯤ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯖꯦꯟꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯋꯥ ꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯑꯣꯐꯤꯁꯇ ꯀꯩꯗ ꯄꯪꯆꯥꯎ ꯆꯥꯎꯕꯅ ꯆꯥꯎꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯆꯥꯎꯔꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪ 104ꯂꯛ ꯈꯣꯏꯔꯝꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯋꯥꯕꯅ ꯁꯤꯔꯦ ꯑꯃꯨꯛꯁꯨ ꯑꯣꯈꯤꯗꯣꯏꯔꯣ ꯑꯣꯔꯔꯣꯏ ꯑꯩ ꯈꯦꯂꯦꯟ ꯑꯣꯖꯥ 이비에마시나 마하나 시아이나 시다 오할리버시 나타바다 마망탁다 오키바 레이브로 레이 오자 레이 굴리 자버기 깐다 오키 아드 오바 깐다 마하나 호지 오토록리바 하이 마히야시 여로키브로 여로키디보 오자 여로키디 하우지 여로레다나 오자 여로레 마실라 따거디 하이 마히야시다 셈들락거니 이비에마 부리마시에 ꯅꯪꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯄꯤꯊꯛꯄ ꯍꯩ ꯃꯍꯤꯒ ꯊꯛꯎ ꯂꯥꯎꯕ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯂꯥꯏꯕꯤ ꯍꯥꯏꯕ ꯃꯧ ꯅꯍꯥꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯩ ꯃꯍꯤ ꯊꯛꯑꯣꯗꯅ ꯄꯤꯊꯛꯂꯛꯈꯤꯕꯅꯤ ꯍꯩ ꯃꯍꯤꯗꯨ ꯍꯦꯛ ꯊꯛꯎꯕꯗꯒꯤ ꯀꯣꯛꯁꯦ ꯂꯨꯝ ꯂꯥꯎꯔꯒ ꯉꯥꯎꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯦꯂꯦꯟꯅ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯔꯒ ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯈꯪꯒꯅꯤꯗ ꯍꯣꯔꯦꯟ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯑꯗꯨꯝꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯪꯗꯤ ꯎꯗꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯔꯣꯏꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯔꯝ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ ꯄꯣꯠꯁꯤ ꯃꯉꯣꯟꯗ ꯍꯟꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯍꯟꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯗ ꯅꯪꯂꯤꯕ ꯑꯋꯥꯕꯁꯤ ꯃꯈꯣꯏꯗ ꯅꯪꯍꯟꯒꯗꯕꯅꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯐꯠꯇꯕ ꯄꯣꯠꯂꯣꯏ ꯐꯪꯕ ꯇꯥꯕꯅꯤ ꯑꯣꯖꯥ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯤꯔꯣꯟ ꯉꯥꯡꯗꯕꯒꯨꯝ ꯇꯧꯕꯅꯤ ꯅꯪ ꯁꯤꯕꯣ ꯃꯤꯔꯣꯟ ꯈꯔ ꯉꯥꯡꯕ ꯍꯧꯔꯛꯂꯦꯅꯦ ꯍꯩ ꯐꯔꯦ ꯅꯪꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯑꯗꯨꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯨꯄꯤꯗꯨꯕꯨ ꯍꯨꯝꯋꯥꯏ ꯈꯔ ꯀꯜꯂꯤꯅꯦ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯅꯤꯡꯒꯥꯡꯅ ꯐꯝꯂꯒ ꯃꯈꯨꯠ ꯑꯗꯨꯁꯨ ꯈꯨꯗꯣꯝꯕꯤ ꯑꯃꯗꯤ ꯈꯨꯕꯤꯗꯣ ꯁꯨꯔꯨ ꯅꯣꯏꯅꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯨꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯔꯣꯖꯦꯟꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯔꯅꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯎꯀꯣ ꯑꯣꯖꯥ ꯑꯗꯨ ꯗꯈꯤꯅꯥꯁꯤꯕꯨ ꯅꯣꯏꯅ ꯑꯉꯝꯕ ꯈꯔ ꯇꯧꯔꯝꯃꯨꯗ ꯅꯪꯅ ꯀꯦꯡꯂꯤꯕ ꯈꯨꯀꯦꯡ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ 50 ꯆꯥꯝꯃ ꯂꯧꯕ ꯌꯥꯕꯖꯥꯠꯅꯤ ꯑꯣꯖꯥ ꯑꯩ ꯀꯩꯝꯇ ꯇꯧꯈꯤꯗꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯨꯈꯥ ꯈꯔ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯀꯌꯥꯅꯣ ꯍꯦꯛ ꯇꯧꯔꯝꯃꯣ ꯑꯣꯖꯥ ꯆꯥꯝꯃꯁꯤ ꯊꯝꯖꯔꯝꯃꯒꯦ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯪꯒꯤ ꯆꯥꯝꯃꯁꯦ ꯑꯩ ꯍꯔꯥꯎ ꯂꯧꯁꯤꯜꯂꯕꯅꯤ ꯑꯅꯥꯕ ꯐꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯖꯦꯟ ꯄꯩꯁꯥꯗꯣ ꯂꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯝꯊꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯍꯧꯖꯤꯛꯇ ꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯝꯕ ꯏꯁꯥ ꯖꯤꯡ ꯂꯥꯎꯔꯝꯕꯗꯨ ꯐꯈ꯭ꯔꯦ ꯑꯣꯖꯥ ꯐꯔꯦ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯅꯁꯥꯗꯣ ꯆꯣꯛꯊꯔꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪ ꯍꯤꯞꯄꯒ ꯉꯥꯏꯍꯥꯛ ꯂꯩꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯟꯊꯔꯛꯄꯁꯨ ꯌꯥꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎꯒꯤ ꯄꯥꯡꯒꯜꯗꯤ ꯑꯩꯅ ꯍꯥꯞꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯦꯂꯦꯟꯅ ꯑꯣꯖꯥꯒꯤ ꯅꯍꯩ ꯑꯩꯅ ꯈꯪꯖꯔꯨꯗ꯭ꯔꯦ ꯃꯩꯇꯩꯒꯤ ꯃꯥꯏꯕ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯑꯩ ꯃꯥꯏꯕꯕꯨ ꯊꯥꯖꯖꯔꯤ ꯑꯣꯖꯥ ꯈꯦꯂꯦꯟ ꯑꯃꯥꯏꯕ ꯈꯔꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯔꯔꯣꯏ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯀꯣ ꯏꯕꯨꯡꯉꯣꯁꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯃꯥꯜꯂꯤ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯇꯧꯖꯩ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯆꯠꯂꯨꯕꯗꯗꯤ ꯑꯣꯐꯤꯁꯥꯔꯗꯣ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯝꯅ ꯇꯧꯕ ꯆꯨꯔꯨꯞꯀꯥꯁꯤ ꯐꯩꯅ ꯆꯤꯡꯂꯒ ꯃꯤꯉꯣꯟꯗ ꯀꯥꯝꯁꯤꯟꯕ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯅꯗꯤ ꯅꯪꯁꯨ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯩ ꯆꯨꯔꯨꯞꯀ ꯅꯤꯁꯥꯝꯇ ꯆꯥꯖꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯒꯅꯤꯀꯣ ꯐꯔꯦ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦꯅꯦ ꯅꯈ꯭ꯋꯥꯡ ꯅꯥꯅꯅꯕ ꯉꯁꯤꯒꯤ 2ꯔꯛ ꯁꯨꯔꯦꯅꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯆꯠꯈꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ
ꯃꯈꯣꯏꯒꯤꯁꯤ ꯈꯔ ꯂꯨꯗꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯅꯕ ꯑꯃꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯈꯦꯂꯦꯟꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯄꯨꯔꯅꯤꯃꯥꯁꯤꯅ ꯑꯁ ꯈꯪꯗꯦꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯊꯧꯖꯤꯜꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯀꯦꯕ ꯍꯣꯏꯅꯦꯍꯦ ꯑꯃꯥꯏꯕꯅꯁꯨ ꯍꯤꯞꯄꯨ ꯍꯥꯏꯔꯛꯄꯅꯤ ꯁꯦ ꯀꯨꯝꯃꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯑꯗꯨꯗꯨꯒ ꯄꯨꯔꯅꯤꯃꯥꯁꯤꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯀꯔꯤꯅꯣ ꯃꯔꯥꯡ ꯆꯦꯟꯅꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯄꯨꯔꯅꯤꯃꯥꯁꯤꯅꯗꯤ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯀꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕꯗ ꯀꯔꯤꯒꯨꯝꯕ ꯍꯣꯗꯣꯅ ꯑꯃ ꯊꯣꯛꯂꯒ ꯍꯪꯅꯗ꯭ꯔꯕꯗꯤ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯈꯥꯝꯗ꯭ꯔꯤ ꯈꯦꯂꯦꯟꯗꯣ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯅꯨꯄꯥ ꯊꯧꯖꯥꯜꯗꯣ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯍꯥꯏ ꯊꯧꯖꯥꯜ ꯀꯩꯗꯧꯔꯒꯦꯅꯦ ꯋꯥ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯈꯪꯗꯦ ꯃꯇꯩ ꯃꯅꯥꯎ ꯀꯛꯄ ꯈꯛꯇ ꯈꯠꯅꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦꯅꯦ ꯃꯔꯝꯗꯨ ꯈꯪꯗꯣꯛꯂꯒ ꯃꯗꯨꯒꯤ ꯑꯐꯕ ꯐꯣꯟ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯟꯅꯔꯒ ꯍꯦꯛꯇ ꯅꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯃꯥꯏ ꯄꯥꯛꯂꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯂꯥꯏꯕꯤ ꯌꯥꯝꯅ ꯆꯤꯡꯅꯅ ꯈꯦꯂꯦꯟꯗ ꯌꯦꯡꯂꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯧꯖꯥꯜꯗ ꯑꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯜꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯃꯍꯥꯛ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯏꯁꯧ ꯄꯂꯥꯡꯒ ꯂꯥꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯅ ꯎꯕ ꯑꯃꯗꯤ ꯈꯠꯅꯅꯤꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯂꯥꯏꯕꯤꯅꯗꯤ ꯈꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯈꯠꯅꯒꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯀꯥꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯦꯂꯦꯟ ꯄꯨꯔꯅꯤꯃꯥꯁꯤꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯅꯈꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯔꯕꯣꯏꯔꯦ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯆꯠꯈꯤꯕꯗꯨꯗ ꯎꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯅ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯕꯤꯗꯣ ꯆꯩꯅꯥꯈꯣꯟ ꯑꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯨꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯖꯥꯜꯗ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤ ꯊꯧꯖꯥꯜꯗꯣ ꯅꯪ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯊꯧꯖꯥꯜ ꯄꯔꯞ ꯊꯣꯛꯈꯤ ꯂꯥꯏꯕꯤ ꯍꯣꯏ ꯃꯌꯥꯝ ꯑꯃꯇ ꯍꯥꯏꯗꯤ ꯊꯧꯖꯥꯜ ꯆꯠꯈ꯭ꯔꯕꯅꯤꯅ ꯈꯟꯅꯕꯁꯨ ꯐꯔꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯂꯥꯏꯕꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯈꯦꯂꯦꯟ ꯄꯨꯔꯅꯤꯃꯥꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯅ ꯈꯜꯂꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯄꯨꯔꯅꯤꯃꯥꯁꯤ ꯍꯥꯏꯕ ꯏꯆꯦꯁꯦ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯍꯦꯟꯕ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯍꯟꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯥꯏ ꯏꯋꯣꯟꯁꯟꯗꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯃ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯕꯤꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯩꯃ ꯒ꯭ꯌꯥꯁꯇꯤ ꯊꯥꯡꯒꯠꯂꯦ ꯎꯌꯥꯟꯗꯤ ꯊꯥꯡꯒꯠꯂꯦ ꯊꯥꯎꯁꯨ ꯍꯩꯗꯤ ꯏꯁꯤꯡꯁꯨ ꯍꯩꯗꯤ ꯉꯪꯁꯪ ꯉꯥꯡꯉꯤꯅ ꯎꯌꯥꯟꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯕꯤ ꯌꯦꯡꯊꯔꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯎꯌꯥꯟꯗꯣ ꯉꯪꯁꯪ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯎꯌꯥꯟꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯡꯗꯕꯗꯗꯤ ꯃꯈꯨꯠꯇꯣ ꯆꯧ ꯂꯥꯎꯅ ꯄꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛꯅ ꯍꯩꯃ ꯀꯩꯅꯣꯅꯤ ꯃꯁꯤꯕꯨ ꯏꯊꯛ ꯊꯗꯅ ꯅꯈꯨꯠꯇ ꯄꯣꯛꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇ ꯑꯁ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛꯅ ꯍꯩꯁ ꯀꯩꯅꯣꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯑꯃ ꯇꯧꯔꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯍꯣ ꯉꯥꯡꯉꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯤꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯩꯅ ꯄꯣꯛꯈꯤꯕ ꯃꯈꯨꯠ ꯑꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯏꯕꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯂꯥꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯅ ꯍꯩꯁ ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗꯅ ꯑꯩꯅ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯉꯁꯥꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯗ ꯆꯪꯈꯤꯕꯗꯨꯅ ꯀꯔꯝꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯂꯥꯏꯕꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯅ ꯍꯥꯏ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯆꯠꯂꯣꯀꯣ ꯑꯁꯨꯝꯅ ꯇꯥꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯕꯤꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯤ ꯂꯥꯏꯕꯤ ꯃꯌꯥꯝꯅ ꯆꯥꯔꯝ ꯊꯛꯂꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯤꯠ ꯁꯦꯡꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜ ꯂꯥꯛꯇ꯭ꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯈꯪꯒꯅꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦꯗꯅ
ꯆꯥꯛꯁꯪ ꯑꯁꯤꯗ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯀꯅꯥꯁꯨ ꯆꯪꯉꯛꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯇꯞꯅ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯑꯗꯨꯝꯅ ꯐꯝꯊꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯈꯩ 5 ꯆꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯈꯩ 5ꯁꯦ ꯆꯤꯡꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥꯁꯨ ꯁꯣꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯅ ꯆꯈꯩ 5 ꯆꯤꯡꯗꯕꯒꯤ ꯇꯨꯡꯗ ꯂꯥꯏꯕꯤꯅ ꯆꯈꯩ ꯑꯗꯣ ꯃꯌꯥꯏꯗ ꯊꯕꯠ ꯀꯛꯇꯨꯅ ꯆꯤꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯕꯤꯗꯣ ꯋꯣꯏꯃ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯦꯂꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ इतई कईदौरगे ओय मी लांगने मी तागने तुम लेयो नंग तौदोरिबो कइनो नंग तौगदोरिबदु अईगी नुपी नंगी नचे पूर्णिमा सिसी हानबगी तौगदोरिबो नत्रो इतई अदुगी नति अईदी सिदा मपान थोंबने ओय मचिन थीबा सादना नंग होजिक लेकाई मियामदा खोगोइनबा पामै अदुबो अई तौरोय नोइना अईगी इमुंगदा तौरिबसि करिगिनो मदु सेंगना हायु अदुमना मथंग हाइथरकपा अदुता लाइबिदो वा हाइफम खंगदी मसीदी लाइबिना इतई अइमोदा दुमाइना पमुक मुलकरुदा इतईगिसु पुंसी तेंगनी असोमना हाइबदो स्केलेना सौनिंगमन खतुना लाइबिगी मखजाइदा खुपांगा थाख्रे अदुमना खुपांगा थाबदु लाइबिदो नामन खिउदु लैमाइदा ngasai mahaki mapuruiba thaujalna tharko matamda ukibadugumna laimaida amu updana tari masidagi laibiro yamna sauna hawlaklaga nang aina kaidorki yengu haramlaga imunglomta parapap changki matam adu ta thaujalna tawningma tawro nawa lawte asomna haramlaga lawramlaga mahaki yungi maninglomda chakki adumna maningda lawna khibado laibigi manempok amadi makubokchu tahawribani laibina parapap imunga changsilakpadu ta laibigi manempokna kanano hachik lawramibado kari haramibano haiduna hangi matam adu laibina as khangdi aina ne ahinga pan thokko matamda ma lummaga lerami adu taina kanano na hangubada akoi sigi yum thanaba iteido oiraga leramini mi kya tira kumjingi ba wapam adu tabda laibigi manempokti ping laungda saukri masidagi laibigi manempokto ping laungna saukiduna mamang thonga to sat hangdoklaga kelen amadi purnima sigi yumda lakli asumna laklaga kelen bu yumda kanna kelen bu thong thinduna hawdokli adumna torpadu da kelen su kanano ne asukana thong thilibasibo haiduna hoi kanano lage haiduna komki masidagi di thong ado tapna hangtorkma matamdadi laibigi manempok oiduna leiramli matamda khelena ine kaidore adu kana kauribadudi wafa maduta laibigi manempokna ibungo di nangi nupi leina migi nupi da yamna mikaina kaidore ni na haibudubo ha aibu kanada kari dawkrabage ba asukna khelena hanglakpa aduta hawjik laibina tamsingibu pawadu ga chap manana laibigi manempokna karigino nang aigi imung nupigi atita komjenggal lairibati mahana maningda pan thokpa tholakpada nang lummaga leirami hai nang yam pambai waro as kayodine ngang ba sakpada ne bekhaga faw ina I kari ngai sadane hoi ini na khali chikaino ha namo laisanabi haibisi ma kankali baydro aina saut labadine nakhoi imumse tumna ba hatokpa ngami adoi tawroi aise department amada thabak tori mi oyamani aigi khada aron athuk mayam leiribani pagi hejalaga noine yare yobiro mamogi blichati khangdana asomna klena haramlaga thomato kam lonsinki matamada purimana kaidorage inega lawnai dubo as mathongoram khangbajate da se tumo asomna imungda ngarang sanaraga changkiba aduta laibigi mane pokto khare ikairap tawi mahaksu mathamoida jingnaba ma pharoklei mahaki mabung nupi do ngasigi karino ma tawi haibasi masidagi di laibigi mane pokto laibigi manakta amuk lakli aduduga aise hanu thangsidane ichop chophalabani phana phaphrana khalbani pharoidori asomna haramlaka mahaksu mahaki kada changkhri matamadu da laibigi mane pok aduda makupokna kaidorokle ha nati kelena kari hailibano haiduna hangbada laibigi mane pokna as khangkete ai angawba taraga halaklabani asomna haraga sanakiba wari punamak tamli matamadu da ngangna sanariba singdo laibi su taribani masidagi laibina hauji mahagi manakta laklamba yum khana haliba amadi mana toriba aruma tok punama khanghalakliba khelenda hu kamsinduna lewa mantra thajinduna yamna thina saulaga maram sukcha chadana purnima bu phuduna sihallage haiduna lepkhri masidagi ti laibina lewa mantra sonduna mahagi ka aduta khelenda phattaba wakhal kaya kapsinna ba honarakli asana tawringai tanja adumakata mahagi matunglomda thaujal changsilakli thawjal changsilakpado laibi di uhoudrabani matamadu thawjalna ai masi lai sadari maline asmat lakulakpa aduta mahaki manempok makuboksu ha kaino haisibo
ꯍꯥꯏꯗꯨꯅ ꯏꯈꯪ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯤꯁꯨ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯊꯧꯖꯥꯜꯅ ꯈꯪꯍꯧꯗꯅ ꯂꯥꯏꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛꯇ ꯂꯥꯏꯕꯤꯅ ꯀꯥꯞꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯂꯥꯌꯦꯡꯂꯨꯕ ꯑꯃꯥꯏꯕ ꯔꯣꯖꯦꯟꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤ ꯃꯈꯣꯏꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯍꯟꯖꯤꯟꯅꯅꯕ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯁꯦꯝꯈꯤꯕꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯀꯥꯞꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯆꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯜꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯊꯦꯝꯕ ꯌꯥꯗꯅ ꯂꯥꯏꯕꯤꯕꯨ ꯇꯞ ꯇꯥꯅ ꯃꯈꯩ ꯐꯨꯊꯔꯛꯂꯤ ꯑꯗꯨꯅ ꯐꯨꯕ ꯑꯗꯨꯗ ꯂꯥꯏꯕꯤꯗꯣ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯊꯧꯖꯥꯜꯅ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯀꯥꯡꯊꯣꯜꯗ ꯂꯨꯈꯝꯅ ꯌꯩꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯤ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯎꯗꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯗꯣ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯝꯕꯗꯣ ꯇꯞꯅ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯍꯟꯊꯈ꯭ri ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯐꯨꯝꯕꯪꯅꯈ꯭ri ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯀꯥꯡꯊꯣꯜꯗ ꯌꯩꯁꯟꯗꯨꯅ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯕ ꯑꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛꯁꯨ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯄ ꯀꯩꯒ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯎꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯊꯧꯖꯥꯜꯕꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯂꯥꯏꯕꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯆꯍꯤ ꯀꯌꯥ ꯖꯦꯜꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯅ ꯌꯥꯊꯪ ꯇꯧꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯐꯠꯇꯅꯕ ꯍꯣꯠꯅꯔꯨꯕ ꯂꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯃꯄꯨꯟꯁꯤ ꯀꯦꯝꯗꯨꯅ ꯇꯣꯛꯈꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯂꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ